ngasi ayu phongkhiba tongan Manipuri sifhongsing amasung thokhiba thawdo wathoksingdigi maruoiba I pausing khongasaraga Manipur top channel gi maikaidigi myamna thamjigi ahanbada phiral thetpagi wahawda BJP amadi NPP muknakhre nongmei pairaga lakpa MLA gi Scott Fazilure Mikhal Meya Nakshilakbaga Loina political party singi marakta amaga muknabagi sangsu hengalakli asigumba thawdoksigi manungsa ngarang amadi ngasigi lonaba ahingda phiral thetpagi wahawda BJP Yuba Morsa thawmisinga NPP Youth Friend anigi marakta Kokaithel Bazar yamna sauna muknabagi thawdo ama thokre thawdo asigi matangna press na phangba paus gi source amana hai ngasina bemra kungani thoi asida BJP Yuba Morsa gi National President Tejaswi Surya Imphal Laktuna handak pangthokadoriba taragani thoi Suba Manipur Bidhan Sabha Mikhal ga mari leinana pangthokadaba tongan ba meeting singda saruk yaba lakadabani mana Imphal International Airport hek yaubaga BJP gi office tamna lakpagi lambi haibadi tidim board ki medianda mahakbu taram oknabagi damak BJP gi phiral mathang BJYM gi karmi singna thetlaga lakpani adubo makoina mathang phiral thetuna lakpada Kokaithel Bazar yokshilaki mafamde hek yaubaga NPP Youth Club ki thawmisingsu makoigi ngasi November 22 numitchida Meghalaya gi Chief Minister Konat Sangma yauna NPP gi lusingma kya lakpagi taramna oknaba NPP gi phiral median singda thetlaga lenamki phiral thetpagi matangna nakal ani na ngahak Rogasu, Wari Sanaraba Matunda, Yasinaba Puraki, Adubu Ngahak Lairaga, Kaisamtung Kendrigi MLA L, Zayenda Kumargi, Escort Kangbu Ama, Zipsi the Laglaga, BJP Yuba Morsagi, Taumising the Nongmei Namduna, Kian Kanganbagi Tabuk Sataki, Taudo the BJP Yuba Morsa, State Unit Ki, General Secretary RK Mixon Amadi, Taumi Karada Asopananki, Hai Riba, Taudo Adugi, Pau Hek. Tabaga BJYM gi President Bari Sharma yauna thawmi kharasu mafam aduda changsilaki ikan kanadana Imphal West ki SP Dr. Ibomcha yauna security gi gari yaksilaki oiramliba phibam aduda police ki maikaidi gi control tona bohonaki nongmai pairaga lakpa MLA gi Scott ahum phajinki adubo akonbada thadoki MLA gi Scott sing puraga lakhiba gypsy driver adudi mafam adudagi nantholaga sinki hairi thawdo adugi matangna ngasi NPP gi president oiriba N kayasina Imphal West ki SP Dr. S Ibomcha da address toba complaint report ama pisinkhre hairibi report aduda pallibu ophamdi NPP gi national president oiriba Konat K Sangma Manipur ngasi lakadabani haibasi Meghalaya sarkar gi maikedi gi Manipur sarkar ga hana khangan khiba laikre Magna Manipur lakpada election campaign pangthokani haibasi mari lenaba district magistration sing da sukhan kre haibigi copy complaint report aduda incroft tokre mak lakpaga mari lenana NPP youth friend na organize tawraga no man land oiriba Kashampat tidim road ki lambi da lairiba median singda phiral thetpagi thabak pangthoki hairiba mafam singa si political party khudingmaki phiral thetpham amadi yumpham oiribani asumna phiral yungbaki thabak satharingai BJYM gi president Bari Sharma amasum general secretary RK Mixon singba thawmi sing laklaga NPP youth friend ki kangbu singna khatnaba horakhi aduguma thawdok singda control tona bo hona bada Imphal West ki SP amasum Imphal police station ki OC da contact tokhi adubo paw fauna ba phangkidi adumena oiriba phibam adu control tona bo hona bada Kaisamthong Kendra gi MLA na NPP youth friend ki Naharul Singh rescue tona ba ma ki Scott Singh mafam aduda thajinki ikan kanadana BJYM gi president Bari Sharma gi civil dress da lakpa Scott Singh amadi Manipur police ki personal oiram yai haina singnaba kangbu singna MLA gi Scott Singh bu phusaki adubu driver di nan thoktuna cn khibadagi khudong thiba nanghokide thokiba thawdok sing adu CCTV camera da loinamak taragalai maramaduna thawdo gi matangna chapchaba investigation ama sathabiu haina complaint report aduda palli haina su phungdorakli atopa maruiba pawamana angalwadi worker helper assassin gi honorarium hengatpa cabinet na yakre maruiba warep sing the ADC gi matam loiraba tungda members sing in charge oina puhanbagum tampaki urban local body sing member sing su
इंचार्ज ओइन पुहनबा कैबिनेट ने याखरे अंगलवादी वर्कर अमसुम हेल्पर सिंगी हाना फंगलंब ऑनरियम गी सेनफमदा वर्कर गी ओइन लुपा लिसिंग अमा अमसुम हेल्पर गी ओइना लुपा सत्रुक हेनगनबा कैबिनेट ना वरेब लौखरे आशा वर्कर सिंगी ऑनरियम लुपा लिसिंग अमा हेनगतपा कैबिनेट ने याखरे नुपी फुटबॉलर अमसुम पद्मश्री एवार्डी ओइनाम बेमबेम देवीना स्पोर्ट्स की लमद पीरिबा खुदोल सिबु सखंग बोइना मणिपुर पुलिस दा डीएसपी दा प्रमोशन पीबदा कैबिनेट ना अयाबा पिखरे अंगलवादी वर्कर अमसुम हेल्पर सिंग अमदि आशा वर्कर सिंगी थागी फंगफम फंगलिबा ऑनरियम हेंगत हनबदा कैबिनेट ना अयाबा पिखरे दुर्गा ऑफ इंडियन फुटबॉल मिंगथोल पिखरबी सकनायरबी नुपी फुटबॉलर ओइनाम बेमबेम पद्मश्रीबु मणिपुर पुलिस की डिप्यूटी सुपरिटेंडेंट ऑफ पुलिस दा प्रमोशन पीबदंगसी फाउंखिबा कैबिनेट मिफमना अयाबा पिखरे चीफ मिनिस्टर सेक्रेटरीट की कैबिनेट हॉल ngasi ayuk pung 8 makhai taba matamdagi hoduna चीफ मिनिस्टर एन बेरेन शेयर लौदुना पांगथोखिबा कैबिनेट मिफम अदुगी matangda मणिपुर लेंगा की वंगांग रोइसु ओरिबा आईपीआर मिनिस्टर टीएस बिशोरजिना हाय ngasi gi mifam aduna singi lamda leidiba autonomous district council gi tam loirabasu ADC gi members sing anauba khandriba fawba in charge oina puhanbagi ayaba bibagumna tampaki lamda leidiba urban local body kungatar osigi oina su makhoi gi tam loikhrabasu anauba ama haptriba fawba hana leiramba corporator natragana councillor sing aduna in charge oina puhanbada cabinet asina ayaba pikre मिफम अदुना खन्नरब तुंगदा लैंगा की रेवेन्यू डिपार्टमेंट पु लैंड रिसोर्स डिपार्टमेंट हाइना मिंग होंगदोकपदा अयाबा पिखरे रेवेन्यू डिपार्टमेंट असि स्टेट असि रिसोर्स लेबा डिपार्टमेंट अमा ओइबना मसिगी ममिंग असि होंगदोकनबा वरेब असि लौखिबनि हाइरि दुर्गा ऑफ इंडियन फुटबॉल हाइबा मिंथोल पिदुन इकाय खुमनखरबी लोइनना हंदकता प्रेसिडेंट ऑफ इंडियाना पद्मश्री मना खुशनखिबी नुपी फुटबॉलर ओइनाम बेमबेम देबीबो मणिपुर पुलिस डिपार्टमेंट की डिप्यूटी सुपरिटेंडेंट ऑफ पुलिस दा प्रमोशन पीनब कैबिनेट मिफमना वरेब लौखरे मांगना मखाताना हाय हंदकता चीफ मिनिस्टर ना हौदोखिबा चीफ मिनिस्टर विडो पेंशन स्कीम कैबिनेट ना अयाबा पिकी लोइना इंदिरा गांधी नेशनल विडो पेंशन स्कीम अमसुम स्टेट लेंगाकना पीबा विडो पेंशन स्कीम असि हाना लुपा सनी फंगलिबा सिदा लेंगाकना लुपा सहुम हापकलगा थामदा लुपा संगा पीनब कैबिनेट ना वरेब लौखिबनि हौजकी मतमना सेल की वैल्यू पिकथरकपा अमसुम पोसगी ममल हेनगलकपा कया असि येंगलगा लेंगाकना थौरांग असि पाइखलकपनि हाइरि मांगना हाय अंगलवादी वर्कर अमसुम हेल्पर सिंग असि करिगुम्बा मतमना मखोयगी मथौदगी अहेनबा थबक थौरम कयारा सिजिनरकपा असि येंगलगा मखोयगी ओनरियम हेनगनबा ngasiगी मिफम अदुना वरेब लौखिबनि अंगलवादी वर्कर सिंग ओइना थामदा लुपा लिसिंग अमा हेनगतपा अदुगा हेल्पर सिंगी ओइना थामदा लुपा सत्रुक हाना फंगलिबा ओनरियम अदुगी मथक्ता हापकतपदा ngasiगी मिफमना अयाबा पिखिबनि तोवान तोवान बा हक्सियल गी लमदा थबक तौबा अमसुम मणिपुरदा कोविड-19 लाइसेंस संदोरकपा थिंगनबा होनाबदा अंगंबा थाकता लेंगा की मतेंग पांगखिबी आशा वर्कर सिंग असिना तौरिबा थबक सिंग असिबु सखंगबो ओइना मखोइना हाना फंगलिबा सेनफम अदुदा लुपा लिसिंग अमा हेनगना पीनबा कैबिनेट ना वरेब लौखिबनि मिफम अदुना हाय सकनाय रबी नुपी बॉक्सर समझत साबम सुरजबाला देवी बुना मणिपुर पुलिस की इंस्पेक्टर ओइना हापनबा ngasi पांगथोकिबा कैबिनेट मिफम अदुना वरेब लौखि अतोप पावगी लिखुना मन हाय ngasi asi यूनियन होम मिनिस्टर अमित शाहना वर्चुअल ओइना रानी गाइदलिउगी मिंगद लुपा करोड़ 35 संगना सागदबा म्यूजियम अमा ओरे इयुम तंबगी थौरम लेबना मरम ओइरगा अतोप नुमित अमदा मिफम मखा सथनबा लेपनरबा मतुंग लोइसिनखि हाइनसु पावसिन मखाताना फोंदोरकली अमरोमदना बीजेवाईएम की थौं कंडेम तवी जयंत कुमार नेशनल पीपल पार्टी की नेशनल प्रेसिडेंट कोनाट के संगमागी इम्फाल खोंसत की मंगोइनना तिदिम लंबीद पार्टी की फिराव थेपगी थबक तौरिबा एनपीपी यूथ विंग की मियोई सिंगबु आतमनना लाकलगा खुद थाखिबा बीजेवाईएम की प्रेसिडेंट अमसुम थौमिसिंगी थौं कंडेम तवी असिगुम्बा थौदो असि मतुंग अमुक हना थोंदनबा होनसी हाइना कैसाम थोंग एसी की एमएलए एल जयंत कुमार ना फोंदोखरे पावगी मिफम हाई ngarang numidang pung 13 मखाइरोम हेलकपदा एनपीपी की थौमिसिंगना तिदिम रोड की क्वाकैथिलदगी कैसामपाट फावबा पार्टी की नेशनल प्रेसिडेंट की खोंसत कमरी लेनना फिराल थेपगी थबक सथरिंगैदा
Bharatiya Janata Party Yuba Morcha gi President Bari Sharma ne lusingba miyoi khutpu ama gari taret nipana laklaga akan aring singduna NPP gi firal thetliba miyoi sing aduda firal thetpa yaroi kanagi ayaba yaroga firal thetliba no haiduna athingba piki mangna hai haujik ladiba lainga asida NPP asi BJP ga yanaba wafam kharagi makhara sungsinaba lainga ama semduna satminaribane maram asina BJP gi masa ama oiriba BJYM na collision gi masat asi ngakna satpham thoi lainga ki mari leinaba authority degi ayaba lauraga mifam pangthokpa masum firal thetpagi thaba asi satharibane asiguma thabak sathabasida athingba pirakpagi pau tabadagi kaisamtong AC gi mihut ama oina ma ki security ahum amasu driver ga punamiyoi mari thaudo adu themjinna thakibani adubu thauda babok laikai mapara thukiba thaudo adu security personnel ahum amadi gari edu thaukiba driver aduna mafam adu yauba matamda BJYM gi president lusingba mahakalak minariba miyoi sing aduna security personnel ahum amasum driver adu butamthina phubiki thaudo adu thokpa matamda additional SP ama amasum OC ama mafam adu leiribani thaudo adu ga mari leinana BJYM gi president ga lakminaba miyoi amana maki escort na tongba gypsy ama thuwaiki laibak thibadi thaudo adu thokraba matungda BJYM gi kangbo aduna lana search toksinbaga loinana police ta lana pau tamsilamki loinana social media da MLA Jayenta Kumar gi ming paksinduna miyamda lana uhonna hotnaramba thengnare haina Jayenta Kumar masana phungtoki BJP lenga asiga punna satminaba party ama oina BJP gi luchingba singa ikai khumnaba thamduna punna phaminaduna wari watai sanabaga loinana afaba tunglamsat amagi khanaba lairibani asiguma mara sida makhoina on khatlaga police ta report tawbada natana makhoina firal thetke tawbada NPP gi thongi singna thingla I haiduna miyamda lana uhonana bo honari masima gyamna lebak thibini haina makna makhata khi hiramasiga mari leinana police station worker amasu lankhakhre haina su phongdorakli Makasa tarak poina tentak pato pamaru iba pau khraga miyamna pizage uzasingi tare suba UGCPA gi isu lushilagani haina education minister na thajaba pirakle All Manipur College Teachers Association amta gi oza mihut singna ngasi tare suba UGCPA gi matan education minister Sorkhabam Rajen go unaduna wari sanaki baga loina minister gi maikei digi college oza singna taliba tare suba UGCPA gi isu lushilagani haina thajaba pirakle haina association asigi general secretary Dr. M Imosana ngasi press thadorokpa sirolamanasu phongdorakli Marakthani state si wangmada thokpa paukhra khongjang sangsinmada leikidraba farmers sing imung manungda thabak piragani haina Punjab ki chief minister na laukthokre Punjab ki Saranjit Singha Sani na lusingba government na farmers sing ni ihau sangsilingai manungda leikidraba imung manungi miyoi singa thabak piragani laukthokre haina official source amana phongdorakli Punjab ki government independence day da hingsa gi thawong sing chatharakpa ga mari leinana Delhi da phajinduna thamkhraba farmers sing bu financial go ba mateng piragani haidi hensu pali yamna angakpa thawdokhrana video namnaba post tawringai da train na thombadagi MP da miyoy ama sire Madhya Pradesh ki Hosganbad district ki mafam amada leiba train gi tali amada video namnaba post tawduna leiringai da train na thombadagi masai sai kungani thoi suraba miyoy ama leikidre haina official source amanasu phongdurakli numaiju numitta Itarsi Nagpur Rail Road ta incident adu thokibani amadi siraba miyu edu Sanju Chaure kauba masagi sai kungani thoi suraba Panjara Kala village ta leiba miyu amani sohaidi amaromdana Madhya Pradesh ta nupa amana Taj Mahal ga manaba yum ama saraga ma ki loina bida khudol oina pikre Madhya Pradesh ta leiba nupa amana Taj Mahal ga manaba yum ama saraga ma ki loina bida khudol oina pikre haina pawi source amagi matung ina phongdokli Agra da leiba Taj Mahal ga chap manaba mohongda saraga yumadu maki loina bida khudol oina pikibani hauji Agra da leiba Taj Mahal asi Shahjahan maki loina bi Mumtaz pu nungsibagi symbol am oina sakhiba iconic monument amani Madhya Pradesh ki Burhanpur da leiba Anand Chowk se koba mi amana Taj Mahal ga manaba yumadu ahenba yum ama oina saraga maki loina bida khudol oina pikibani
Anand Chauhen Sariba Taj Mahal ga manaba yum adu bedroom mari lei mahakna Taj Mahal ga manana sariba yum adu sei ahungi manungda saba lusin kemadi masida awaba kya mas mayu unaki haina engineer na phungdokhi yum asi saringi matamda Burhanpur da leidiba resident singna Bengal amadi Indore da leidiba artist singda mateng pangbina waijaki yum asida asaubo hall ama lei downstairs bedroom ani upstairs bedroom ani library ama meditation room amalai numidangi matamda mak yumasi maina pungan nga na thanbana maram oiraga yengbada Taj Mahal gumna ningthijai haina su phungdokhi atopa pawamana Taliban nupi actor utpa TV show athingba thamkhre nupi journalist singbu hijab upnaba khangankhre Afghanistan Taliban nupi actor sing utpa TV show athingba thamkhibaga loinana nupi journalist singbu hijab upnaba khangankhre haina official report amagi matungina phungdokli Nomaizu numita Taliban authority sing issue to kiba anauba religious guidelines amagi matungina leba asigi television channel sing nupi actor sing utpa drama amadi soap opera na singba utpa lepna bu wapum khangan khre haina supale makasa tharak poina Manipur gi maruiba paw khara henari na ningol sakau busat pathing kiba lekte maibon faumai ngarang MLA Irabot ki yumda pangthok paningol sakau bi thoram yaw busat pa Lai Inkol gi miwe amatada ex minister Okram Henarina thingkiba leiti wangkai kendra gi Okram Henari gi election committee gi chairman oiriba ex corporator Maibon Faumina phongdokre ngasi Lai Inkol da pangthokiba pawmising unabada Maibon Faumin hai MLA Y Irabona rajniti gi khudongchaba hena phangnanabgi dama Okram Henari gi mapamda oida padaba sars kya toksinduna Irabot ki yumda ningol sakoba garida satpasingbu o Henari amasuma ki skotna Lai Inkol thingle haina lan sars toksilakpadu laibak thibani ngarang Lai Inkol o Henari na ningol sakau busat pamiyo amata thingkiba leite o Henari na ngarang Lai Inkol leiba yumjaw lairemi khurumba lakhi maangna lai khurumba lakpagi Lai Inkol sanglakpada Lai Inkol dagi ningol sakau busat nabagi thorakpa gariga akhuba lambi gi sarukta thengnabada gari thaidok thaijin yanadaba amasum lai khurumba lakpa gari edu thajanibada maming halaga satpa yadabadagi ngahak apan mathoknakhibani Henari masamaksu gari dagi kumtharaga khongna lambi mate khara kanada su athingba piramdana sangkhi MLA Irabo na Henari gi maphamna oida padaba kya haijinduna shirakliba maral singadu oranba ngaktane Irabo na political advantage launaba honaduna Henari gi maphamna oida padaba sars kya tawbani haiba Lai Inkol gi miyamna ningthina khangi haina maibon faumena phungdokhi loshilakpoina to papawamana Jayenta Kaptuna Hatkhiba gi case ko na CBI gi closure report reject tokre police inspector P Sanjoy amasum AR gi major Ranjan yauna personal taraga turki mathakta cognization laukre ngasidagi na sei mapalong gi mamang February 3 English ngani ga taraga ni thugi numitang wairam pung 3 makairom tarakpada uripo kangsup lambi gi phayeng da leiba Don Bosco school manaki lamlong ohum phangba mapham amagi manakta kombi kangjebung mapaldagi takyel kolom laikai da lairakhiba wohengbam Jayenta kauba naha amabu khuthoknabani haiduna commando gi inspector P Sanjoy amasum tarasuba Assam Rifles ki major N Ranjan lusingba combined team amana nongmai round kyamarum kapsinduna hatokhiba thawdoki matangda CBI na case lokhatuna thijilaba matungda court closure report on thagalakhibabu silence torakpadagi satakhiba hearing gi matungina ngasi ko na pikhiba order amada CBI gi closure report adu reject tawkhibaga loinana thawdok tu da senariba commando amasum AR gi officer amadi personal taraga taruki mathakta Indian Penal Code ki section 302 amasum 34 gi makada cognizance laukibaga loinana senaribu officer amasum personal punama accused ohenkhibaga loinana CBI da accused sing asigi prosecution sanction laubaga loinana makhataba investigation sathanaba khankhre order sing asi chief judicial magistrate Imphal West Y Sumorjit ki kona pikhibani thawdo odugi matangna inspector P Sanjoy na report torakpadagi numit tumaktada lamsang PS na case ma lakotkhibani adubo ibham amasum HRA na file torakhiba criminal writ petition da thawdo asisu yawbadagi apex court na pirakpa direction gi matungina case asi CBI na amukhana register tawduna lakholaga investigation satharakibani
aduga investigation loisille haiduna court asida final report thagalakpada closure report oina submit tawrakhibani adubu khuthokna bani haiduna hatokhraba wahengmam Jayentagi loinabi ina khunbi amasum ibhamna CBI की closure report अदुबु challenge तौरक्तुना reject तौबिनबा हाइजरखिबा अमसु मखाताना थिजिनहनबिनबा file तौरखिबा protest petition अमगी मतुंगिना court असिना criminal miscellaneous case number 154 of 2020 लखोटखिबनि कोना केस असिगी वोयल सथरबा मतुंगना ngasi order लाउथोक्तुना CBI की closure report अदु reject तौरे थाउदोक्सिदा सेनरिबा personal तरागतरो case असिगी accusing ओइना लौरे अमसुम मखोगी मथक्ता cognizance laure haikibani hain su phongdorakli protest petition asigi hearing satharaba matungna ko na thamkiba opinion amasum observation singi manungdu yauri bu waphamna thaudok thokraba matungda masigi crime singi reconstruction da encounter tawriba timna hairakpa position range direction amasum angle ga laikhidraba Jayentagi haksangna panba amasum phawdoktuna satkiba Nongmei Maru singa sanade laikhidraba miyesina commando amasum AR personnel singdagi nanthoknaba mahaki two-wheeler motorcycle adu U-turn tawraga tawnaba khonaki hairagadi maki masada palamliba Nongmei Maru singadu loinamak tunglomdagi pangadabani adubu laikhidrabagi haksangna palamba Nongmei Maru singi manungda number 1 amasum taresuba Nongmei Maru singdi Jayentagi mang thangba maikai romda palamkhi haibasini aduga motorcycle thoriba miyoy amana mangonda apun Nongmei Maru marfuga homdoi kapagi manungda Nongmei Maru taruk panuna siraga magna thoriba garidana Nongmei Maru ama phawba palamdi haiba observation su kona thamki Central Forensic Science Laboratory Delhi gi expert team gi observation gi matungina तानरकपदगी टू व्हीलर तोंगदुना नानथोकनाबा होटनारिबा मियोयना नुंगमै काबलकनी हाइबसिसु ओइथोकलोइदबनी हाइन सुपल्ली अदुगा लैखिद्रबगी खुदयेत की खुनावबी खुदयाय अमसुम खुनिंथौदा सीबा सनागी खुदोपसिंग अमसुम मख्वांगदा जंत्र यौरमखी हाइन इम्फाल वेस्ट की एग्जीक्यूटिव मजिस्ट्रेट एंड Santabirgi inquest report palagasu hairiba polam singasi case asigi ahanba ayona sistoramdi maramasina hairiba polam singasi gidi expert opinion lobagi tangai fadaba leitabra haibasini aduga laikhidraba miyai sigi masada selam saramba pirol singi matangda receipt memo semnamde kariguma thaudok thokphamdagi sistauba pirol sing aduda I khajiktang taibu oiragasu adubu forensic examination taudanabagi asumba maram oibi yaroi haibaga loinana karigumba pirol singa duda security personnel singi fingerprint fanglagadi laikhidraba miyoi du command personnel singa numitugi ayuk pung mapalom tarakpada fakhibani aduga nungthil pung taruk makhairom tarakpada hatkibani haibasi khangadoribani haibaga loinana thaudo odugi matangda akai etoi thoklaba bullet jacket ani amasum phibam kairaba projectile ama amadi scarp Here singbasing adu case asigi record yaramdabana tana lamsang police station gi malkhana da su leram kite thawong asi police station hongdo hongjin tawda misplace tawkhibana ni haibasi maram sadi haiba observation su tamki ko na cognizance toraba atai personal singli commando gi ji khamsamin m khaibiya kalum cs deepak k brojen KS Sundar Sub Inspector T Tarun Kumar Sabungbam Sanazauba Elangbam Abung Yengkhom Kishorjit amasum AR gi Maikaidigina Habildar L Kamini Rifleman Singda A Bimol Sagar Kedoko Yosu amasum Major Bijoy Singha Dankane Hansu Pausna Makhatana su phongdorakli Tentang na paong tang thamjagi high court na tha amagi manungda regularization tawnaba khankhre education department gi ad hoc employees songaga anina sahi kun mangjarapa mangla mangfaunare Manipur lenga ki school education department na mathau tarakpadagi matam gi matung ina ad hoc basis ta hapsin khibadagi sahi kundagi na kunguhumdoi fawba mathau pangthok saraglaba tongan ba grade ki oja sing amasum employee singna makhoibu regularization tawhan binabagi damak Mangzarakiba Manglan High Court of Manipur ngasi pikiba judgment amasum order na mang faun hankhre haiba pawmasu phongli adu ma'am hojiko inadi pawsu matang sa lusinjarage amasum pathoksa gi sokiba ran kibe kya yaursu ma'am ngak pigani matam gi maroi bi pawsung leptna update pizara khainisu channel sigi mekedi gi thamjari and thank you